nails ki design ama sil de to maina amuk machin tum di tawe si kok thatri nang draba ting ting phazaba sina chicken steam ne dewa mage soup how do male sim ta try do tri Phajei ko chaluk se sena champut le re sa irom ba le re ka maina ko na khra ya re da achar chicken thongba bora tuga sena kheer chaka Pun ơi dài ghê chẳng phút ănแล้วพูดเรามันยำที่หอบสิ่งสตีมชิคเก้นแจ็คสิ่งมุดเตสต์หอบตัวมาสิ่งchicken cho mà hao gì này có em thị hao ấy được trà rất là nhanh hay đi hay là đi trà bora của rau gì mix này môi gì thế qua mà xem tăng nhanh là put thở rồi cả here uram baru
ꯆꯥꯕꯗꯣ ꯂꯣꯏꯕ ꯎꯠꯂꯒꯨꯝꯒꯦꯕꯀꯣ ꯑꯗꯨꯝ ꯕꯕ ꯆꯥꯊꯣꯛꯑꯒꯦ ꯑꯗꯨꯒ ꯁꯤꯃꯥ ꯑꯃꯨꯛ ꯌꯦꯡ ꯆꯠꯇꯣꯏꯅꯦꯕ ꯁꯤꯃꯥ ꯌꯦꯡꯕ ꯍꯥꯏꯁꯦ MUꯗ ꯀꯥꯞꯇꯣꯏꯅꯦꯕꯀꯣ ꯑꯗꯣ MUꯗ ꯑꯃꯨꯛ ꯌꯦꯡꯕ ꯆꯠꯇꯣꯏꯅꯦ A few moments later. Kapizya. Kapine. The next day. Khoina hangi mafamduda chak chaba ngasi chattoine ado asa hui tan leire yadre ba hui lakpagi tega myam pure hamna ba indra ai ha ba dai jong ne chala hui tan leire hui sina chat yadre ha ba dum lakana ꯑꯩꯈꯣꯏꯗꯤ ꯌꯧꯔꯦ ꯃꯣꯏ ꯑꯁꯥꯏꯗ ꯊꯥꯎ ꯇꯠꯄꯩ ꯂꯩꯍꯧꯔꯤ ꯅꯍꯥꯟꯒꯤ ꯃꯐꯝꯗꯨꯗꯅꯦꯕ ꯈꯨꯐꯖꯁꯦ ꯌꯦꯡꯉꯣ ꯁꯥꯏꯗꯅꯦ ꯑꯩꯈꯣꯏ ꯆꯥꯗꯣꯏꯁꯦ ꯊꯦꯡꯉꯦꯅꯦ ꯅꯨꯡꯗꯥꯡ ꯆꯥ ꯌꯥꯔꯣꯏ ꯑꯌꯨꯛꯀꯤ ꯆꯥꯡꯅꯤ ꯁꯤꯗꯩꯁꯤꯗ ꯍꯣꯔꯦꯟ ꯁꯟꯁꯦꯠ ꯌꯦꯡꯗꯣꯏꯅꯦꯕ ꯆꯥꯔ ꯂꯣꯏꯔꯀꯥꯟꯗ ꯐꯖꯕꯅꯦ ꯁꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯐꯝ ꯑꯣꯜ ꯂꯩꯔꯦ ꯁꯤ ꯄꯨꯄꯨꯁꯤꯗ ꯍꯥꯏꯅꯔ ꯆꯥꯏꯅꯤ ꯌꯦꯟꯗꯣ ꯑꯝꯇ ꯍꯥꯡꯇꯣꯛꯎꯅꯦ ꯏꯔꯣꯝꯕꯗꯨꯁꯨ ꯄꯣꯠ ꯌꯥꯝꯗꯦ ꯑꯩꯈꯣꯏꯅ ꯆꯥꯗꯣꯏ ꯃꯌꯥꯝꯁꯦ ꯑꯝꯇ ꯌꯦꯡꯉꯨ ꯍꯥꯏꯕ ꯆꯤꯛꯀꯟꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯆꯥꯛꯅꯤ ꯏꯔꯣꯝꯕꯒꯁꯦ ꯈꯔ ꯏꯔꯣꯝꯕꯁꯨ ꯂꯩꯔꯦ ꯏꯔꯣꯝꯕ ꯁꯤꯅ ꯀꯣꯠꯅꯕ ꯁꯤꯅ ꯁꯤꯡꯖꯨꯒꯤ ꯑꯗꯨꯅ ꯁꯂꯠꯅꯦ ꯑꯗꯨꯗꯣ ꯍꯥꯡꯇꯣꯛꯑꯣ ꯍꯣꯏ ꯆꯥꯁꯦ ꯆꯥꯛ ꯌꯥꯗ꯭ꯔꯦ ꯄꯨꯟꯁꯤ ꯑꯗꯒꯤ ꯀꯤꯍꯣꯝꯒ ꯅꯣꯕꯥꯞꯀ ꯂꯩꯔꯦ ꯀꯔꯤ ꯄꯨꯟꯁꯤꯒꯤ ꯅꯥꯄꯤ ꯃꯔꯛꯇꯨꯗ ꯀꯔꯝꯕꯅꯣ ꯀꯣꯕꯤ ꯍꯥꯞꯄ ꯍꯥꯎꯔꯣꯏꯍꯦ ꯁꯦꯟꯗ ꯍꯥꯞꯄꯣ ꯊꯝꯃꯒꯦ ꯆꯠꯂꯣ ꯅꯪꯒꯤꯗꯨꯁꯨ ꯁꯤꯅ ꯀꯂꯦꯖꯥꯒꯤ ꯀꯣꯕꯤ ꯍꯥꯞꯅꯤ ꯀꯂꯦꯖꯥ ꯑꯗꯨꯃꯥꯏꯅ ꯑꯣ ꯑꯁꯤ ꯂꯩꯍꯧꯕꯗ ꯅꯠꯇ꯭ꯔꯥ ꯂꯝꯕꯤ ꯊꯝꯃꯝꯃꯤꯗ ꯉꯥꯈꯣꯍꯦ ꯅꯪ ꯆꯥꯟꯅꯗ꯭ꯔꯦꯕ ꯑꯝꯇ ꯌꯦꯡꯉꯣ ꯁꯦꯒꯥꯏ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯁꯤꯅ
ꯑꯃꯁꯦ ꯁꯣꯝꯗ ꯇꯩꯖꯣ ꯁꯤꯅ ꯈꯨꯕꯤ ꯈꯔ ꯈꯨꯕꯤ ꯐꯖꯩꯌꯦ ꯌꯦꯡꯉꯦ ꯁꯤ ꯎꯞꯄꯤꯅꯦ ꯀꯩ ꯀꯥꯟꯅꯒꯦ ꯍꯥꯏꯕꯅꯤꯗ ꯁꯦꯒꯥꯏ ꯂꯩꯔꯝꯃꯤꯁꯦ खुशी करा सांगूगे दोन दोन नंग असिदम सिदम मतादम चमगुदरोगे नंग तारो ये लिंगम दबिदा तोयना बा सिंबा ꯐꯖꯅ ꯍꯥꯏꯌꯣ ꯑꯉꯥꯡꯗꯤ ꯑꯗꯨꯝ ꯌꯥꯅꯤꯌꯦ मसादि हायेजी ꯑꯉꯥꯡꯗ ꯃꯌꯥꯏ ꯊꯪꯍꯜꯂꯣ ꯅꯪꯒꯤ ꯁꯤ ꯈꯔ ꯈꯥꯏꯗꯣꯛꯑꯒ ꯀꯥꯏꯗ ꯅꯪ ꯁꯤꯗ ꯐꯝꯃꯨꯔꯣ ꯑꯕꯗꯣ ꯅꯣ ꯌꯥꯗꯦ ꯑꯩꯅ ꯀꯩꯅꯣꯝ ꯇꯧꯋꯦ ꯁꯤꯗ ꯅꯝꯇ ꯌꯤꯡꯅꯤ ꯍꯥꯄꯣ ꯑꯗꯨꯃꯥꯏ ꯕꯥꯏꯅ ꯆꯠꯅꯕ ꯃꯥꯒꯤ ꯃꯃꯤꯡ ꯂꯧꯔꯒ ꯁꯤ ꯀꯩ ꯈꯣꯏꯅꯣ ꯇꯦ ꯑꯗꯨꯒꯤꯗ ꯄꯦꯝꯃꯣ ꯌꯦꯡꯉꯨꯅꯨꯀꯣ ꯀꯜꯂꯨꯅꯨꯀꯣ ꯄꯥꯏꯁꯤꯜꯂꯛꯀꯅꯤ तभी हवा जा रहा है ꯋꯥ ꯕꯥꯏ ꯕꯥꯏ ꯇꯧꯕꯗ ꯁꯤꯟ ꯅꯝꯕꯔ 93 ꯅꯝꯒꯤꯅꯤ ꯑꯗꯨ ꯊꯣꯏꯗ ꯑꯩ ꯃꯅꯤꯌꯥ ꯇꯥꯟ ꯇꯥꯟ ꯑꯣ ꯉꯁꯥꯏ ꯃꯨ ꯆꯥꯏ ꯅꯣꯏ ꯌꯦꯟꯁꯦ ꯀꯣꯟꯅꯗ꯭ꯔꯕꯅꯤꯅ ꯑꯩ ꯊꯨꯝ ꯇꯣꯠꯂ ꯆꯥꯔꯒꯦꯀꯣ ꯐꯖꯗꯦꯍꯦ ꯑꯩꯁꯨ ꯀꯨꯀꯨꯔꯦꯒ ꯊꯨꯝꯒ ꯅꯝꯃ ꯆꯥꯔꯦ ꯑꯩꯁꯤ ꯊꯨꯝ ꯎꯕꯗꯅꯦ ꯑꯩꯅ ꯑꯌꯥꯛꯄ ꯀꯨꯔꯀꯨꯔꯦꯗꯣ ꯅꯝꯕꯅ ꯏꯔꯣꯝꯕ ꯌꯥꯏꯁꯤꯗꯤ ꯏꯔꯣꯝꯕ ꯂꯦꯃꯜꯂꯤ ꯀꯩꯒꯤꯅꯣ ꯏꯔꯣꯝꯕ ꯁꯖꯤꯛ ꯑꯣꯜꯂꯦꯕ ꯑꯌꯨꯛꯇ ꯑꯣꯟꯕꯅꯤ ꯑꯣꯟꯕꯅꯤ ꯅꯪꯅ ꯑꯣꯜꯂꯛꯄ ꯄꯨꯡ 8ꯗ ꯆꯠꯂꯣ ꯀꯥꯎꯒ꯭ꯔꯦ ꯆꯤꯆꯤ ꯅꯪ ꯑꯃ ꯆꯠꯅꯦꯗꯥꯏ ꯆꯠꯂꯣ ꯀꯩꯗꯧꯔꯒꯦ ꯑꯩ ꯈꯪꯗꯦ ꯀꯥꯎꯒ꯭ꯔꯦ ꯑꯩ ꯆꯠꯂꯣꯔꯥ ꯆꯠꯂꯣꯅꯦ ꯃꯣꯏꯗꯤ ꯌꯥꯝ ꯑꯉꯥꯡꯅꯤ ꯌꯥꯝ ꯂꯦꯝꯕꯅꯤ ꯑꯕꯨꯡꯉꯣ ꯄꯥꯈꯣꯡ ꯑꯝꯇ ꯆꯠꯂꯛꯎꯕ ꯆꯤꯡꯁꯤ ꯇꯨꯝꯃꯦꯕ ꯁꯒꯣꯜ ꯑꯃꯁꯤꯅ ꯃꯆꯤ ꯌꯥꯎꯕ ꯐꯪꯉꯦ ꯍꯥꯏꯗ ꯃꯆꯤꯅꯤ ꯑꯣ ꯃꯆꯤꯅꯤ ꯁꯒꯣꯜꯅꯤꯁꯦ ꯍꯥꯏꯗꯣꯛꯈ꯭ꯔꯦꯅꯦ ꯑꯟꯁꯔꯁꯦ ꯑꯩꯅ ꯑꯃꯨꯛꯀ ꯑꯗꯨꯝ ꯆꯠꯂꯣ ꯇꯥꯍꯧꯗꯦ ꯑꯩꯈꯣꯏ ꯈꯪꯗꯦ ꯑꯗꯨ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ ꯑꯩ ꯆꯠꯂꯒꯦꯁꯦ ꯎꯅ ꯊꯤꯕ ꯀꯩꯅꯣ ꯎꯅ ꯊꯤꯕ ꯅꯪ ꯇꯧꯅꯦ ꯑꯁ ꯇꯕꯅ ꯅꯣꯏꯗ ꯑꯩ ꯀꯔꯤꯝ ꯈꯪꯗꯦ ꯑꯩ ꯀꯩꯅꯣ ꯎꯅ ꯄꯥꯈꯣꯡ ꯑꯃ ꯆꯠꯂꯛꯑꯅꯣ ꯎꯅ ꯊꯤꯕ ꯎꯅ ꯊꯤꯕ ꯅꯨꯡꯁꯥ ꯁꯥꯗꯔꯣꯏ ꯁꯦꯠ ꯇꯧꯔꯁꯦ ꯑꯁ ꯅꯪ ꯉꯥꯎꯈꯧꯔꯣ ꯈꯪꯗ꯭ꯔꯣ ꯊꯝꯄꯦ ꯈꯪꯗꯦ ꯎꯅ ꯊꯤꯕ I forgot all ꯃꯥ ꯀꯩꯅꯣ ꯀꯩꯅꯣ ꯎꯅ ꯊꯤꯕ ꯋꯥ ꯍꯥꯏꯔꯛꯑꯣ ꯀꯥꯎꯒ꯭ꯔꯦ ꯆꯥꯛ ꯆꯥꯛꯇꯣ ꯎꯅ ꯆꯥꯛ ꯊꯤꯕ ꯍꯥꯏꯗ꯭ꯔꯣ ꯑꯩꯈꯣꯏ ꯆꯥꯛ ꯈꯥꯏꯕ ꯍꯥꯏ ꯅꯥꯎꯕꯤꯁꯤꯗ ꯈꯥꯏꯔꯣ ꯆꯥꯛꯇꯣ ꯀꯠ ꯊꯥꯔꯣ ꯏꯁꯩ ꯊꯥꯔꯣ ꯏꯁꯩ ꯊꯥ ꯇꯧ ꯑꯩ ꯑꯥꯗꯒꯤ ꯃꯥꯜꯂꯨꯕ ꯀꯟꯇ꯭ꯔꯤ ꯁꯥꯏꯠꯀꯤ ꯇꯧꯒꯦ ꯑꯝꯇ ꯅꯪ ꯈꯪꯗꯦ ꯅꯣꯕꯥꯞ ꯑꯃꯨꯛ ꯆꯥꯔꯒꯦ ꯑꯩꯈꯣꯏ ꯐꯖꯗꯦꯍꯦ ꯌꯥꯝ ꯇꯧꯔꯤꯁꯤ ꯆꯪꯗꯦ ꯇꯨꯃ ꯐꯣꯇꯣꯒ꯭ꯔꯥꯐꯔꯒꯤ ꯇꯣꯉꯥꯟꯅ ꯁꯣꯝꯗ ꯄꯥꯏꯞꯁꯨꯅꯦ ꯃꯥꯒꯤ ꯐꯗꯤ ꯐꯖꯕꯅꯦꯍꯦ ꯋꯥꯎ ꯍꯣꯏ ꯁꯤꯅꯤ ꯌꯣꯡ ꯈꯟꯅꯩꯁꯦ ꯑꯉꯥꯡ ꯃꯆꯥꯁꯤꯒ ꯁꯤꯗꯤ ꯅꯣꯏ ꯑꯝꯇ ꯌꯥꯎꯗꯦ ꯐꯖꯅ ꯏꯁꯩ ꯇꯥꯔ ꯐꯝꯃꯦ ꯑꯗꯨꯅꯦ ꯑꯩꯅ ꯇꯧꯅꯤꯡꯉꯤ ꯆꯥꯕꯒ ꯑꯩꯁꯨ ꯇꯧꯅꯤꯡꯉꯦ ꯊꯨꯝ ꯃꯣꯔꯣꯛ ꯆꯤꯅꯤ ꯅꯣꯕꯥꯞ ꯂꯩꯔꯦ ꯃꯣꯔꯣꯛꯇꯣ ꯃꯣꯔꯣꯛ ꯐꯝꯅꯤ ꯁꯟꯁꯦꯠ ꯑꯩ ꯇꯧꯁꯤ ꯂꯥꯛꯑꯣ ꯍꯥꯏꯕꯅꯦ ꯇꯧ ꯂꯥꯛꯑꯣ ꯍꯥꯏꯗꯤ ꯄꯩꯁꯥ ꯊꯤꯕꯤꯒꯦꯅ ꯑꯁꯀ ꯄꯨꯟ ꯇꯥꯃꯤꯟꯅꯔꯦ ꯇꯧꯔꯣ ꯑꯩ ꯀꯩꯅꯣ ꯁ꯭ꯄꯣꯇꯤꯐꯥꯏꯗꯕꯨ ꯇꯥꯗꯦ ꯌꯨꯇꯤꯐꯥꯏ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯩ ꯈꯣꯟꯗꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕ ꯏꯁ ꯅꯪ ꯀꯣꯟꯁꯦ ꯍꯧꯖꯤꯛꯇ ꯈꯪꯉꯤꯔꯣ ꯅꯪ ꯀꯣꯟꯁꯦ ꯌꯥꯛꯏꯕ ꯑꯩꯈꯣꯏ ꯍꯥꯏꯔꯗꯤ ꯀꯩꯅꯣꯕ ꯁꯤꯁꯦ
ꯑꯁ ꯕꯣꯇꯜ ꯆꯦꯟꯖꯤꯡ ꯇꯧꯈꯠꯂꯅꯦꯃꯤ ꯇꯧꯁꯦ ꯍꯥꯏꯕ ꯁꯥꯃꯤꯟ ꯃꯣꯏꯁꯇꯣ ꯀꯩꯅꯣ ꯑꯗꯨꯒꯤ ꯒꯦꯝ ꯍꯥꯏꯗꯣ ꯀꯩꯅꯣ ꯅꯣꯏꯅ ꯀꯣꯛꯇ ꯊꯥꯅꯕꯤ ꯀꯣꯛ ꯊꯥꯅꯕꯤ ꯍꯧꯖꯤꯛꯀꯤꯗꯨꯅ ꯑꯗꯨꯒ ꯈꯨꯄꯥꯛ ꯊꯥꯅꯔꯣꯏꯁꯦ ꯇꯥꯔꯦ ꯁꯥꯎꯅꯔꯛꯀꯅꯤꯕ ꯃꯈꯨꯠꯇꯣ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤ ꯀꯩꯅꯣ ꯈꯨꯄꯥꯛ ꯍꯥꯏꯗꯤ ꯀꯔꯝꯕ ꯈꯨꯁꯥꯟꯅꯅꯣꯕ ꯑꯁ ꯁꯤ ꯃꯤ ꯊꯥꯗꯣꯏꯅꯦꯕ. ꯒꯦꯁ ꯇꯧꯅꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯩ ꯃꯥꯡꯗ ꯐꯝꯍꯜꯂꯅꯤꯕ ꯃꯥꯡꯉꯤꯕ ꯃꯤꯁꯦ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯈꯨꯄꯥꯛꯅ ꯊꯥꯅꯕꯅꯦꯕ ꯑꯗꯨ ꯈꯨꯄꯥꯛꯅ ꯊꯥꯅꯕ ꯌꯥꯔꯣꯏꯕ ꯑꯗꯨ ꯍꯥꯏꯅꯗꯣꯏꯕ ꯑꯗꯨꯗꯤ ꯑꯗꯨ ꯕꯣꯇꯜꯅ ꯕꯣꯇꯜ ꯑꯣꯏꯅ ꯇꯧꯁꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯅꯦ ꯁꯤꯁꯤ ꯑꯗꯨꯝ ꯐꯖ ꯂꯩꯒꯗꯧꯔꯦ ꯏꯃꯥ ꯑꯁꯤ ꯂꯥꯛꯑꯣ ꯏꯁ ꯐꯖꯕ ꯄꯣꯠꯁꯦ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯅꯪ ꯉꯥꯛꯇꯅꯤ ꯁꯤ ꯍꯥꯎꯋꯦ ꯌꯥꯝ ꯊꯤ ꯍꯥꯎꯋꯦ ꯑꯩꯅ ꯍꯥꯏꯗꯣ ꯇꯧꯋꯣ ꯉꯁꯤ ꯇꯧꯔꯁꯦ ꯋꯥꯈꯜꯗ ꯋꯥꯅꯤ ꯄꯨꯊꯣꯛꯃꯤꯟꯅꯔꯒ ꯃ꯭ꯌꯨꯖꯤꯛꯇꯣ ꯅꯪꯒꯤ ꯑꯣꯏꯅ ꯃꯆꯥ ꯃꯆꯥ ꯀꯩꯅꯣꯗꯣ ꯍꯥꯞꯂꯣꯏꯗꯣꯏꯁꯦ ꯈꯔ ꯆꯒꯠꯅꯕ ꯌꯥꯎꯗ ꯌꯥꯔꯣꯏ ꯚꯤꯗꯤꯑꯣꯁꯦ ꯆꯒꯠꯅꯔꯣꯅꯦ ꯅꯪ ꯑꯝꯇ ꯑꯗꯨꯗꯤ ꯆꯒꯠꯅꯔꯣꯕ ꯑꯝꯇ ꯂꯣꯠꯇꯦ ꯍꯣꯠꯅꯔꯦ ꯇꯧꯔꯛꯑꯣꯔꯥ ꯇꯧꯔꯛꯑꯣꯅꯦ ꯇꯧꯔꯛꯑꯣꯅꯤ ꯀꯩꯅꯣ ꯃꯥꯟꯅꯕ ꯁꯤꯅꯦꯕ ꯉꯁꯥꯏꯒꯤ ꯃꯥꯅꯤ ꯍꯦꯛꯑꯣ ꯍꯦꯛꯑꯣꯅ ꯇꯧꯔꯤꯁꯦ ꯆꯠꯂꯣ ꯑꯣꯟꯊꯣꯔꯛꯀꯅꯤ ꯆꯠꯂꯣ ꯁꯤ ꯄꯣꯠ ꯃꯌꯥꯝꯁꯦ ꯄꯨꯔꯛꯏꯁꯦ ꯑꯩ ꯁꯤꯗꯣꯔꯦ ꯕꯤꯕꯤ ꯑꯁꯤꯝꯇ ꯄꯥꯏꯌꯣ ꯑꯩ ꯁꯤꯗꯣꯔꯦ ꯇꯥꯔꯦ ꯂꯣꯏꯅ ꯑꯌꯣ ꯕꯣꯇꯜ ꯇꯥꯔꯦ ꯇꯨ ꯆꯠꯂꯣ ꯁꯤ ꯒꯥꯔꯤ ꯑꯍꯨꯝꯁꯤꯅ ꯂꯥꯛꯏꯁꯦ ꯆꯠꯂꯣ फोटो अम्मा नहीं लंगे एरोप्लेन बाइज हलुने यारे सी पाइ थोरैसे न म पाइ थोरैसे फोन उब्रा sino direct sino cameraman sino may masanupa mama ko eh